Super Power America gi President asi world gi khwaidagi secure oi haina launaribu mafam White House asigi manungda leiri. White House asigi manungda President amadi mahaki family sing asi khak natana world gi achawa amadi aruba meeting kaya amasu pangthoklibani. Maram asina White House asibu high security ga loinana protect tawba haibasi yamna maru oi. Marup mayam ngasigi video asidi America gi White House asigi angakpa security system asigi maramda semjaba temba video amakhakni. Marup mayambu DAshil 2.0 4Ever gi anoba video asida taramna ukchari. World War II asina loikraba matungdagi Super Power America gi White House asi high security ga loinana mafam asida lairiba president amadi mahaki family sing asi khak natana White House gi akoiba area asibu ngak senduna lakli arapa mafam dagi sniper na attack torokpa natragana fighter plane paisilaktuna White House asida attack toroklabasu White House da lairiba security system asina irai line mitna kopada defense tokthokpa ngamgani. Ngasigi video asidagi White House ki defense system gi maramda khara khajik khangminasi. Number 1 White House asigi manungda punna 132 room leiri. Maram asina real time da White House asigi manungda president asi karamba room da leiramgani haina khangdokpa asi khitang wana thokani. Hairiba 132 room asida common oina manariba asi window panel thongnaw asini. White House ki room khudingi natural light asi fangnabagidamagta window panel sing asi palibani. Adubu thongnaw panba asi amaromdadi yamna khudong thiningai oiba mawong amani. President asina mahaki office ta leiba natragana mahaki family members singa punna leiba matam asida henna secure oinaba arapa mafamdagi sniper natragana any gun ama hektana attack torokpadagi ngakthoknabagidamagta White House ta paliba thongnaw sing asi bulletproof glass ngaktani. White House ki 147 window asida paliba ballistic glass hariba glass makhanasi world gi khwaidagi kanba bulletproof glass singi manungda amani. 2011 gi mamangdadi White House ta paliba bulletproof glass sing asigi maramda kana amatana khanglamde. 2011 gi November tha asida Oscar Ramiro hairiba nupa asina mahakna nungmai rifle ama paiduna White House asida nungmai bullet ani kapsilakliba bullet ani asigi manungdagi nungmai bullet amana matam adugi president oiriba Obama gi machanupi na leiriba ka adugi thongnaw gi glass aduda palamkhi. Nungmai maru asi 2100 feet lapa mafamdagi kaplakpani. Adubu White House ki thongnaw singda paliba ballistic glass hairiba bulletproof glass asina maram oiduna nungmai bullet asi mafam asidagi ngakthokhokhibani. Matam aduda White House ki administration sing adunadi White House ki thongnaw singda paliba bulletproof glass asi karamba makhalgi bulletproof glass no haiba adu kana amata da haidolomkhide. Adubu security expert sing asigi matunginadi White House ta paliba bulletproof glass asi hojik market ta leiriba level 4 gi bulletproof glass ballistic glass asini hairi. Number 2 Infrared sensor. Aikoina action movie kaya amada uba fangi madudi film gi hero sing aduna yamna secure oiba mafam kaya amada asigumba laser sensor asi bypass tawduna lona changkhiba asigumba infrared sensor asi White House ki manungda su kaya ama pali. Adubu khetnariba haibabu film da aikoina uriba adugum irai line hekta bypass tawba ngamloi. White House ki 4 acre gi area fawba asida paliba infrared sensor asi adukimatik high sensitive oi miyoiba aikoidi lairadana apikpa squirrel ama fawba mafam asida changlakpa matamda infrared sensor asigi matengdagi White House ta leiriba security team asina irai laina madugi real time khangdokpa ngami. Aduga karigumba yamna expert oiba miyoi amana White House ta leiriba infrared sensor sing asibu bypass tawduna lanthokhtuna changlakle haina khala fawbada White House asigi mathakta lotuna leiriba SWAT team asigi sniper asidagi nanthokhtuna chatpadi ngamloi. Number 3 Aikoina photo da natragana video da uriba White House asida karigumba makhal amatagi air defense natragana missile gumba amata uba fangde. Adubu tasengna White House asigi mathakta mayamgi mityengdagi air missile asi defense ki damakta lotuna thamli hairi. Masigi thabag asi World Trade Center asina kaikhraba matungdagi horakhibani. Matam asidagi hauna White House ki area asibu no fly zone lauthokibani. Haibadi White House ki area asida aeroplane amata fawduna paiba yade haibani. Masida karigumba White House ki area asida plane paisilakpa taragadi paisalakliba plane adu khudakta thugaiduna manghankhibassu yai. November 2019 da thokiba thodok adu tholamdaba taragadi White House ki mathak asida leiriba air defense asi kana amatana khanglamloi. 2019 gi November tha asida
White House ki no fly zone area asida aeroplane ama paisilaklami paisilakliba aeroplane asi White House ki area asidagi kharadi lapi adumoinamak White House asi khudakta lockdown lauthokpaga loinana mafam aduda akanba security ga loinana akanba emergency situation lauthokuna ngak senki matam asida Sarakuk koba news reporter amana White House ki mathak asida anti aircraft missile amakak uramki mahakna missile adubu photo kaplaga tweet tawraklami masidagi expert kayana khanglamki madudi White House ki mathak asida asigumba anti aircraft missile kaya ama fit tawduna leiramgani haiba asi. Number 4 Thainagi ningthau palingi matamda chanakiba ningthauna chagadaba chinjak sing adubu atopa miyoida hana pijaduna chinjak aduda kari fataba yawi haina yengthokpa adugum America gi president sing asisu makoigi personal food tester puduna chatli Wapham asisu 2013 gi matamda Obama na meeting amada makoigi refreshment aduda saruk yakhidaba adudagi khanglakibani maramdi matam aduda mahaki personal food tester adu mafam aduda leitabadagini hairi. Number 5 White House asigi manungda president amadi makoigi family sing asibu ngakthoknabagidamukta army security sing asi khaktanatana ningthina train tawraba hui kaya amasu leiri 1975 tagi hona asigumba ningthina train tawraba hui sing asibu White House protection gidamakta sijanaba horakibani thaudok asimak 2014 da nupa ama White House ki fencing asi lanthoklaga White House manungda chensilakpa asida mafam aduda lariba guard dog sing aduna faaduna thamkibagi thaudok thokrabani. Number 6 White House asibu yamna secure oina thamnabagidamukta hairuragadi White House ki akoiba asi chekna wall tokatuna thamba yabani adubu general public sing asigi right ki matung ina White House asibu mapandagi yengnaba haiduna ngasi fawda White House ki akoiba sing asida chekna wall tokatuna thamdribani public singna White House asibu ningthina unabagidamukta yot ki fencing asi tawraga thamlibani adubu White House ki fencing asi lanthoklaga White House ki manungda chensilakpagi thawang asi aduki matik thokrabani maram asidagi White House ki akoibada lairiba fencing asi 2019 dagi hauna 6.6 feet wanglambadagi 10 feet fawa wanghanki masida sunnatana kanaguma miyoi ama hektana fencing asibu lanthoknaba hotnaba matamda irai line khangnabagidamakta masida system ama khak habli kariguma normal pressure sidagi hena fence asida pressure lakpa taragadi matam aduda White House ki security team asida alert lakadoribani maram asina kanaguma miyoi ama hektana White House ki fence asibu lanthoknaba hotnaringe matamda fan asibu lanthoktinge mamangdagi hauna mafam aduda security yorpana halagani haibani. Marup mayam masini White House ki akoibada leriba security system sing asi masidagi henba icham chamba normal miyoba ama hektana khangba ngamdaba security system kaya amasu leiramgani haina thajanari. Marup mayam ngasi video asi matang asida loiselage mayam gidamakta nomagi pukning loksing khaga henkatnabagi damakta anoba video ama mu puduna laksage.